ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯆꯠꯀꯦ ꯇꯧꯔꯤꯅꯤ ꯀꯩꯅꯥꯗꯣ ꯕꯣꯔꯣꯈꯂꯥꯒꯤꯅꯤ ꯗꯣꯂꯨ ꯁꯣꯝ ꯅꯥꯀꯟꯒꯤꯅꯤ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯂꯨꯍꯣꯡꯐꯝꯗ ꯆꯠꯂꯨꯈꯤꯒꯦ ꯌꯦꯡꯉꯣ ꯅꯣꯛꯐꯦꯠ ꯇꯧ ꯏꯀꯦꯡ ꯀꯦꯡꯉꯩ ꯅꯣꯛ ꯂꯩꯗꯣ ꯀꯩꯒꯤꯅꯣ ꯅꯣꯛꯑꯒ ꯁꯣꯟꯗ ꯂꯩꯌꯦ ꯅꯪ ꯄꯩꯒꯅꯨ ꯁꯣꯟꯗ ꯅꯁꯥꯗꯣ ꯁꯣꯟꯗ ꯈꯛꯇꯪ ꯀꯩꯅꯣ ꯇꯧ ꯅꯪ ꯐꯩꯕ ꯑꯣꯏꯁꯦ ꯅꯣꯛꯍꯤ ꯍꯣꯏ ꯐꯖꯅ ꯅꯣꯛ ꯑꯗꯨꯝ ꯐꯖꯅꯅꯦ ꯅꯣꯛꯑꯣꯕ ꯍꯨꯃꯥꯡ ꯈꯥꯔꯦ ꯅꯣꯛꯑꯣꯕ ꯐ꯭ꯔꯤꯗ ꯅꯣꯛ ꯐ꯭ꯔꯤꯗ ꯍꯤ ꯍꯥꯏꯅ ꯇꯧ ꯐꯖꯅ ꯅꯣꯛꯑꯣꯕ ꯈꯟꯒꯠꯂꯒ ꯅꯣꯛꯄ ꯇꯧꯕ ꯅꯣꯛꯇꯨ ꯅꯣꯛꯇꯣ ꯅꯣꯛꯇꯨ ꯅꯣꯛꯇꯣ ꯒ꯭ꯂꯥꯁꯁꯦ ꯑꯁꯤꯔꯣ ꯆꯦ ꯉꯧꯁꯦ ꯅꯣꯛꯂꯨ ꯅꯪ ꯅꯪ ꯄꯩꯒꯅꯨ ꯅꯁꯥꯗꯣ ꯁꯣꯟꯗ ꯂꯥꯡꯅ ꯂꯣꯏꯔꯦ ꯃꯤꯠꯇ ꯍꯥꯏꯐꯦꯠ ꯅꯣꯟꯊꯧꯁꯦ ꯅꯣꯛꯐꯦꯠ ꯇꯧ ꯅꯣꯟꯊꯧ ꯄꯨꯔꯥ ꯅꯣꯟꯊꯧ ꯑꯩ ꯐꯪꯒꯗꯕ ꯐꯪꯉꯦ ꯌꯥꯔꯦ ꯅꯣꯛꯄ ꯍꯣꯠꯅꯕꯗ ꯃꯤ ꯍꯨꯃꯥꯡ ꯀꯥꯔꯦ ꯁꯣꯟꯗ ꯐꯖꯩ ꯃꯤꯅꯣꯛꯇꯣ ꯍꯣꯏ ꯅꯣꯛꯍꯜꯂꯤꯅꯦꯕ ꯌꯥꯔꯦ ꯗꯦꯕꯤꯇꯥ ꯃꯥꯜꯂꯦ ꯇꯛꯀꯅꯨ ꯆꯠꯂꯣ ꯊꯤꯜꯂꯤ ꯍꯨꯃꯥꯡ ꯁꯧꯔꯦ ꯃꯅꯥꯇꯣꯟꯗ ꯃꯌꯥꯝ ꯌꯦꯡꯒꯠꯂꯣ ꯄꯣꯏꯔꯦ ꯀꯅꯥ ꯌꯦꯡꯍꯜꯂꯣ ꯄꯣꯏꯔꯦ ꯌꯦꯡꯉꯣ ꯅꯪ ꯃꯣꯕꯥꯏꯜꯗꯗꯤ ꯀꯥꯞꯇ꯭ꯔꯕꯣ ꯅꯪ ꯃꯣꯕꯥꯏꯜꯗꯗꯤ ꯅꯨꯅ Anh muốn đâu ra làm mày? ꯍꯣꯏ ꯀꯥꯏ ꯂꯩꯒꯦ Nó mang đi tủi chẳng được. ꯑꯩꯒꯤ ꯗꯦꯕꯤꯇꯥ ꯃꯥꯜꯂꯦ ꯉꯁꯤ ꯀꯩꯅꯥꯁꯦ ꯊꯣꯃꯥꯅ ꯄꯣꯔꯣꯏ ꯂꯧꯊꯣꯛꯄꯩ ꯅꯠꯇ꯭ꯔꯥ ꯀꯔꯤꯅꯣ ꯗꯦꯕꯤꯇꯥ ꯈꯪꯗꯦꯕꯣ Itu, kau bro. ꯂꯣꯏꯔꯕꯣ ꯅꯪ ꯐꯖꯩ ꯉꯁꯤ ꯐꯖꯩ ꯀꯔꯤ ꯇꯧꯔꯦ ꯀꯥꯃꯤꯟꯅꯔꯤ ꯇꯨ ꯀꯩꯅꯣꯇ ꯌꯥꯎꯔꯕꯅꯤ ꯑꯩ ꯏꯆꯥꯁꯤꯅ ꯂꯦꯞꯄꯗꯤ ꯕꯣꯝ ꯆꯥꯔꯒ Jangan ꯈꯪꯉꯦ sampai jauh ni. ꯆꯥꯗꯦ ꯑꯉꯥꯡꯁꯦ ꯅꯪꯉꯣꯟ ꯆꯤꯡꯈꯤꯗꯣꯔꯦ ꯃꯥ ꯖꯣꯝ ꯃꯌꯥꯝ ꯚꯤꯗꯤꯑꯣꯔꯥ ꯂꯣꯏꯔꯕ ꯃꯣꯏ ꯄꯣꯠꯇꯣ ꯄꯨꯊꯣꯛꯅꯕ ꯃꯥꯒꯤ Ai cô lại post bù gì cái đó lại nó sẽ bảo làm cái này. Quái tao từ nó gì? 합절로 마이 마티도 그래도 회가 그것도 해야 돼. Ibu làm sao? 합절로네. 너무 딱딱해. 너무 딱딱해. 한번 안 잡고.
Ina na mo mang dalo. Đại đấy lại, đại đấy cái gì cái gì ngay đấy. Wa anga ko ni jawo ye. Oi, oi. Kuramu, kuramu. Ikaw ka po.
Ini sana katang jeng dulu. Oh ya, ini di pan ini kau kira ini. Kamu dah tahu itu. Lang có đào bây giờ tìm phát nó cũng không muốn nè. Có ngày cô được.
Muchas